ꯅꯨꯃꯤꯠ ꯀꯌꯥ, ꯊꯥ ꯀꯌꯥ, ꯆꯍꯤ ꯀꯌꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯥꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯅꯠꯇꯦ, ꯄꯨꯝꯅꯃꯛ ꯅꯝꯊꯥꯛꯅꯤ, ꯄꯨꯝꯅꯃꯛ ꯃꯤꯅꯝꯕꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯐꯪꯂꯤꯕ ꯆꯩꯅꯥꯅꯤ꯫ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯑꯋꯥꯕꯒꯤ ꯃꯃꯤꯁꯦ ꯅꯪꯅ ꯃꯨꯊꯠꯄꯤꯔꯔꯣꯏꯗ꯭ꯔꯥ? ꯅꯨꯡꯁꯤꯔꯨꯕ ꯑꯩꯗꯒꯤ ꯏꯔꯥꯜꯅꯤ, ꯑꯩ ꯈꯪꯖꯔꯦ꯫ ꯀꯣꯔꯧꯁꯨ ꯆꯥꯛꯅ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯋꯥꯈꯜ, ꯀꯅꯥꯒꯤ ꯋꯥꯈꯜ? ꯀꯅꯥꯒꯤ ꯃꯤꯅꯣ? ꯀꯅꯥꯒꯤ ꯂꯨꯍꯣꯡꯕ? ꯅꯠꯇꯦ, ꯑꯩꯅ ꯑꯩꯒꯤ ꯊꯣꯏꯕꯨ ꯁꯣꯏꯗꯅ ꯂꯧꯔꯨꯒꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯅꯤ꯫ ꯑꯩꯒꯤ ꯊꯣꯏꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯗ꯭ꯔꯥ? ꯀꯔꯤꯒꯤ ꯉꯥꯛꯄꯤꯔꯣꯏ? ꯏꯔꯥꯜ ꯑꯁꯦ ꯏꯁꯥꯅ ꯌꯥꯖꯔꯒꯦ ꯊꯣꯏ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯪꯅ ꯍꯥꯏꯕ ꯌꯥꯈꯤꯕꯅꯤꯀꯣ꯫ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯇ ꯂꯨꯁꯤꯒꯤ ꯐꯣꯟ ꯑꯗꯨ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯐꯃꯨꯡꯗ ꯊꯝꯂꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯩꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯒ, ꯂꯩꯁꯤ, ꯀꯩ ꯂꯩꯔꯒꯦ ꯌꯥꯝ ꯊꯥꯖꯗꯅ ꯀꯣꯜꯒ ꯇꯧꯔꯛꯏꯁꯦ? ꯂꯩꯁꯤꯅ, ꯂꯨꯁꯤ, ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ꯫ ꯅꯪꯉꯣꯟꯗ ꯏꯀꯥꯏ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪꯅ ꯁꯣꯏꯗꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ꯫ ꯂꯨꯁꯤꯅ, ꯍꯥꯏꯌꯨ ꯂꯩꯁꯤ, ꯀꯩ ꯋꯥꯅꯣ? ꯀꯣꯏꯒꯅꯨ, ꯑꯗꯨꯝ ꯍꯥꯏꯌꯨ꯫ ꯂꯨꯁꯤ, ꯀꯣꯔꯧꯅ ꯑꯩꯒ ꯂꯨꯍꯣꯡꯕꯒꯤ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯗꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝꯗꯣ ꯌꯥꯈꯤꯗꯕꯅꯤ꯫ ꯌꯥꯔꯒꯗꯤ ꯅꯪꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯁꯔꯨꯛ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ꯫ ꯂꯩꯁꯤ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯌꯥꯕ ꯉꯝꯂꯣꯏꯌꯦ꯫ ꯀꯣꯔꯧꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯍꯥꯏꯔꯨꯕꯗ꯫ ꯄ꯭ꯂꯤꯖ ꯂꯨꯁꯤ, ꯑꯩ ꯀꯣꯔꯧꯗ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤꯕ꯫ ꯃꯥ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤꯌꯦ, ꯑꯩ ꯊꯥꯖꯩ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯐꯣꯟ ꯑꯗꯨ ꯑꯗꯨꯃꯛ ꯀꯛꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯁꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ꯫ ꯗꯥꯏꯅꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯗꯥꯏꯅꯥ, ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ꯫ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ? ꯅꯪꯒꯤ ꯃꯊꯥꯁꯤ ꯁꯥꯈ꯭ꯔꯄꯣꯠꯅꯤ ꯏꯕꯦꯝꯃ꯫ ꯂꯨꯁꯤꯅ, ꯂꯩꯁꯤꯒ ꯀꯣꯔꯧꯒꯒꯤ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅꯕ ꯃꯥꯜꯂꯦ꯫ ꯑꯗꯣ ꯂꯩꯁꯤꯗꯨ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ꯫ ꯑꯦ, ꯀꯃꯥꯏꯅ? ꯑꯣ, ꯑꯩ ꯈꯪꯉꯦ꯫ ꯃꯥꯅ ꯅꯍꯥꯟꯈꯩ ꯑꯇꯣꯞꯄ ꯀ꯭ꯂꯥꯁꯇ ꯆꯠꯂꯝꯃꯤꯁꯤꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦꯗꯅ꯫ ꯑꯗꯨꯒ ꯂꯩꯁꯤꯅ ꯀꯣꯜ ꯇꯧꯔꯛꯏꯗꯨꯅ ꯀꯔꯤꯒꯤ? ꯂꯨꯍꯣꯡꯕꯗꯣ ꯃꯥ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ꯫ ꯑꯩꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯌꯥꯕꯤꯌꯣꯌꯦ꯫ ꯗꯥꯏꯅꯥꯅ, ꯑꯗꯨ ꯐꯔꯦꯅꯦ, ꯅꯪꯗꯤ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ ꯂꯩꯁꯤꯗ? ꯂꯨꯁꯤ, ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ, ꯋꯥ ꯑꯝꯇꯪꯗꯤ ꯍꯥꯏꯒꯦ, ꯆꯝꯅ ꯁꯨꯝ ꯍꯥꯏꯕꯅꯦ꯫ ꯂꯨꯍꯣꯡꯕꯗꯣ ꯅꯪ ꯌꯥꯗꯤ ꯌꯥꯍꯟꯅꯤꯡꯗꯦ꯫ ꯀꯣꯔꯧꯅ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯌꯥꯈꯤꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯇꯧꯒꯗꯕ ꯑꯋꯥꯕꯁꯤꯡꯗꯣ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ꯫ ꯑꯗꯣ ꯅꯪ ꯍꯥꯟꯅ ꯌꯥꯔꯦꯅꯗꯤ ꯍꯥꯏꯗꯣꯛꯎꯈꯤꯅꯣ, ꯃꯨꯟꯅꯗꯤ ꯍꯥꯟꯅ ꯈꯟꯀꯣ ꯑꯩꯅ ꯍꯥꯏꯁꯤꯁꯨ꯫ ꯐꯔꯦ, ꯅꯪꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ, ꯍꯦꯟꯖꯟꯅꯕꯨꯗꯤ ꯈꯟꯒꯅꯨ, ꯑꯩ ꯊꯝꯃꯒꯦꯀꯣ꯫ ꯄ꯭ꯔꯖꯦꯟꯠ ꯇꯥꯏꯝ, ꯄꯨꯟꯁꯤꯒꯤ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯑꯜꯂꯨꯔꯤꯕ ꯑꯁꯥ ꯑꯔꯦꯝꯕꯗ ꯇꯥꯔꯦꯀꯣ꯫ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯃꯣꯏ ꯑꯁꯦ ꯃꯨꯁꯤ ꯉꯥꯟꯗꯨꯅ ꯂꯩꯔꯤꯕ ꯇꯟꯗꯟ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦꯀꯣ꯫ ꯊꯃꯣꯏꯗ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯥꯡꯗ ꯌꯨ ꯑꯗꯨ ꯈꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯊꯛꯄꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯆꯥꯛꯂꯤꯕ ꯊꯃꯣꯏꯅꯨꯡ ꯑꯗꯨꯗ ꯅꯨꯡꯁꯤꯕꯒꯤ ꯃꯩꯆꯥꯛꯅ ꯆꯥꯛꯄ ꯍꯦꯟꯃꯟꯈꯤꯗꯨꯅ ꯀꯔꯤꯕꯨ ꯍꯦꯟꯅ ꯈꯟꯊꯔꯨꯒꯅꯤ? ꯅꯨꯡꯁꯤꯕꯤ, ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯇꯥꯔꯦꯀꯣ꯫ ꯍꯣꯏ, ꯅꯪ ꯌꯥꯝꯕꯨꯡꯕꯨ ꯋꯥꯔꯨꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯇꯥꯅ ꯄꯦꯟꯅ ꯀꯞꯆꯔꯤ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ꯫ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯗꯥꯏꯔꯤ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯏꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯂꯨꯁꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤ꯫ ꯌꯥꯝꯕꯨꯡ, ꯑꯩꯒꯤ ꯋꯥ ꯑꯁꯦ ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯇꯥꯕꯤꯒꯅꯤ? ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯦ ꯅꯪꯅ ꯃꯄꯣꯛꯁꯤꯃꯒꯤ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯥ? ꯂꯩꯁꯤꯅ ꯂꯨꯍꯣꯡꯕꯁꯦ ꯑꯩꯅ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯌꯥꯕꯤꯈꯣ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯌꯥꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯤꯕ ꯄꯤꯔꯥꯡ ꯑꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯇꯥꯗꯨꯅ ꯂꯩꯔꯒꯦꯀꯣ꯫ ꯗꯥꯏꯔꯤ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯕꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯊꯃꯣꯏꯅꯨꯡꯗꯁꯨ꯫
ꯋꯥꯅ ꯈꯥꯡꯕ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯂꯨꯁꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯃꯣꯏ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯑꯁꯤ ꯂꯤꯔꯨꯒꯅꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤꯅꯤ ꯑꯁꯣꯝꯗꯅ ꯂꯨꯁꯤ ꯃꯥꯒꯤ ꯀꯥꯗ ꯎꯪꯗꯨꯅ ꯐꯝꯂꯤ ꯌꯥꯝꯕꯣ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯅꯨꯡꯁꯤꯕ ꯀꯧꯕ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯕꯨ ꯀꯞꯍꯜꯂꯤ ꯐꯠꯃꯟꯗꯦ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕ ꯈꯥꯡꯉꯝꯗ꯭ꯔꯕ ꯊꯃꯣꯏꯅꯨꯡꯒꯤ ꯑꯋꯥꯕ ꯍꯥꯏꯔꯒꯦ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯁꯦ ꯇꯥꯡꯖꯕꯤꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯔꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩ ꯃꯇꯝ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯆꯤꯡꯃꯥꯏꯗ ꯍꯧꯔꯤꯕ ꯂꯁꯤꯡꯒꯤ ꯃꯄꯣꯜꯒꯨꯝ ꯅꯣꯡꯃꯗꯤ ꯆꯠꯈꯤꯒꯅꯤꯀꯣ ꯅꯪꯁꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯎꯪꯂꯤꯉꯩ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯀꯣꯔꯧ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯅꯍꯥꯟꯉꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯂꯨꯁꯤꯁꯨ ꯉꯥꯏꯍꯥꯛ ꯉꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯨꯁꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯕꯤꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄ ꯑꯁꯤꯗꯗꯤ ꯊꯃꯣꯏꯅꯨꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯊꯤꯜ ꯑꯃ ꯐꯥꯎ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯈꯪꯉꯤ ꯑꯩꯒꯤ ꯏꯔꯥꯜꯁꯤꯡ ꯑꯗꯨꯅ ꯅꯪꯅ ꯀꯩꯁꯨ ꯑꯩꯕꯨ ꯇꯔꯥꯏꯅ ꯉꯥꯛꯄꯤꯔꯣꯏ ꯍꯥꯏꯕ ꯏꯔꯥꯜ ꯂꯩꯔꯕ ꯊꯃꯣꯏ ꯑꯁꯦ ꯅꯪꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯌꯥꯝꯕꯣ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯖꯕ ꯑꯃꯕꯨ ꯑꯩꯅ ꯊꯨꯒꯥꯏꯕꯅꯤ ꯑꯩꯗꯤ ꯇꯧ ꯉꯝꯕꯤꯅꯤ ꯅꯨꯄꯥ ꯐꯥꯕꯤꯅꯤ ꯅꯆꯤꯟꯗꯨꯅ ꯄꯦꯟꯅ ꯑꯩꯕꯨ ꯆꯩꯌꯨ ꯅꯪꯒꯤ ꯅꯆꯤꯟꯅ ꯄꯦꯟꯅ ꯑꯩꯕꯨ ꯆꯩꯌꯨ ꯆꯩꯅꯥ ꯐꯪꯂꯕ ꯊꯃꯣꯏꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯅꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯑꯣꯏꯖꯒꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯐꯃꯨꯡꯗ ꯊꯝꯂꯤꯕ ꯂꯨꯁꯤꯒꯤ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯈꯤꯡꯂꯛꯂꯝꯃꯤ ꯌꯦꯡꯉꯨꯕꯗ ꯗꯥꯏꯅꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯄꯒ ꯗꯥꯏꯅꯥꯅ ꯃꯤꯗꯤ ꯑꯩꯈꯣꯏ ꯀꯥꯁꯦ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯀꯣ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯂꯨꯁꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯑꯗꯣ ꯅꯪꯅ ꯏꯊꯥ ꯊꯥꯖꯗꯅ ꯀꯣꯜ ꯇꯧꯔꯛꯏꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦꯕ ꯀꯩꯅꯣꯝꯃꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤꯀꯣ ꯗꯥꯏꯅꯥꯅ ꯍꯣ ꯏꯕꯦꯝꯃ ꯑꯩꯗꯣ ꯆꯦꯜꯂꯦ ꯍꯥꯏꯕ ꯂꯨꯁꯤ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯀꯅꯥꯗ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯏꯕꯦꯝꯃ ꯗꯥꯏꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯊꯃꯣꯏꯅꯨꯡꯗ ꯂꯩꯔꯝꯕ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯈ꯭ꯔꯦ ꯗꯥꯏꯅꯥꯅ ꯋꯥꯡꯂꯦꯟꯗꯅꯤ ꯏꯕꯦꯝꯃ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯍꯥꯏꯁꯤꯅꯤ ꯑꯩ ꯌꯥꯔꯦꯍꯦ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗꯧꯔꯕꯅꯤ ꯎꯅꯕ ꯅꯨꯃꯤꯠꯇꯕꯨ ꯀꯅꯥꯅ ꯆꯦꯟꯅꯒꯦ ꯍꯥꯏꯕꯅꯤꯗ ꯀꯣꯏꯕ ꯆꯠꯂꯨꯔꯒꯅꯦ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯖꯤꯟꯅꯔꯤꯕ ꯃꯥꯅ ꯑꯗꯨꯒ ꯆꯦꯜꯂꯤꯕꯅꯤ ꯑꯗꯣ ꯐꯔꯦ ꯑꯩꯁꯨ ꯊꯝꯃꯒꯦ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯃꯨꯛ ꯀꯧꯔꯛꯑꯦ ꯑꯗꯣ ꯅꯪ ꯌꯥꯔꯗꯤ ꯑꯝꯇ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ ꯀꯣꯔꯧ ꯂꯨꯁꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯀꯣꯜ ꯇꯧꯔꯛꯏꯗꯨꯕꯣ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯗꯥꯏꯅꯥꯅꯦ ꯋꯥꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯦꯜꯂꯦ ꯍꯥꯏꯔꯤꯕ ꯂꯥꯛꯀꯦꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯅꯤ ꯀꯣꯔꯧꯅ ꯏꯁ ꯃꯁꯤꯒꯤ ꯋꯥꯡꯂꯦꯟ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯝꯒ ꯍꯥꯏꯔꯛꯄ ꯅꯠꯇꯦꯅꯦ ꯃꯁꯦ ꯍꯣꯏ ꯐꯔꯦ ꯂꯣꯏꯁꯤꯜꯂꯨ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯀꯣꯔꯧ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯂꯨꯁꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯩꯅ ꯎꯔꯤꯁꯤꯕꯨ ꯃꯪꯂꯣ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯂꯣ ꯃꯥꯒꯤꯁꯤꯕꯨ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯛꯏꯕ ꯀꯥꯏꯗꯨꯔꯣ ꯈꯪꯗ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯑꯗꯨ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯤ ꯀꯨꯝꯊꯔꯛꯂꯦ ꯃꯆꯥꯅꯨꯄꯥꯒ ꯃꯃꯧ ꯅꯨꯄꯤꯒꯅ ꯄꯨꯟꯅ ꯀꯨꯝꯊꯔꯛꯄ ꯑꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯂꯩꯃꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯂꯩꯃꯅ ꯏꯁ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯅ ꯈꯣꯏ ꯃꯥꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯁꯦ ꯑꯃꯨꯛ ꯍꯧꯔꯛꯂꯕꯅꯤ ꯆꯠꯂꯝꯗꯥꯏꯁꯤꯗ ꯅꯈꯣꯏꯕꯨ ꯀꯔꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯂꯨꯁꯤꯅ ꯏꯃꯥ ꯋꯥꯡꯂꯦꯟꯒ ꯗꯥꯏꯅꯥꯒꯗꯣ ꯆꯦꯜꯂꯦ ꯑꯗꯨꯒꯤ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕ ꯍꯩꯃ ꯍꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦ
ꯑꯗꯣ ꯅꯈꯣꯏ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ, ꯒꯥꯔꯤꯒꯥꯗꯣ ꯇꯞꯅ ꯊꯧ꯫ ꯑꯁꯨꯝꯅ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯥ ꯃꯃꯧꯁꯨ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯂꯩꯃꯁꯨ ꯃꯥꯒꯤ ꯀꯥꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯒ꯭ꯌꯥꯅꯦꯁꯣꯔꯅ ꯎꯔꯗꯨꯅ, "ꯁꯤꯖꯥ, ꯀꯩꯗꯧꯔꯦ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯆꯪꯂꯛꯏꯕꯁꯤꯅ? ꯀꯅꯥ ꯊꯦꯡꯅꯔꯨꯔꯕ ꯖꯥꯠꯅꯣ?" "ꯃꯣꯏ ꯁꯅꯈ꯭ꯌꯥ, ꯑꯁ ꯀꯥꯟꯅꯔꯣꯏꯗꯕ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯑꯃꯨꯛ ꯇꯧꯕꯤꯔꯛꯑꯅꯨꯗ꯫ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯋꯥꯅꯤ꯫ ꯅꯆꯥꯅꯨꯄꯥꯒ ꯅꯃꯧ ꯅꯨꯄꯤꯒꯗꯣ ꯉꯁꯤꯗꯤ ꯍꯔꯥꯎꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦꯕ, ꯃꯗꯨꯒꯤ ꯅꯣꯛꯂꯤꯕꯅꯦ ꯍꯔꯥꯎꯔꯗꯅ." "ꯑꯉꯥꯡ ꯃꯁꯦꯟ ꯑꯣꯏꯅꯖꯕꯗꯨꯗ ꯅꯪ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯨꯔꯕ꯭ꯔꯣ? ꯇꯧꯅꯨ." ꯁꯣꯝꯗꯁꯨ ꯀꯣꯔꯧꯒ ꯂꯨꯁꯤꯒ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯗꯦ꯫ ꯇꯨꯃꯤꯟ ꯃꯥꯒꯤ ꯊꯣꯛꯄ ꯒꯥꯔꯤ ꯑꯗꯨ ꯇꯣꯡ ꯆꯠꯂꯤ꯫ ꯏꯀꯥꯏꯔꯞ ꯇꯧꯅꯩ꯫ ꯀꯣꯔꯧꯅ, "ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯁꯥꯎꯅꯤꯡꯂꯤꯕ꯭ꯔꯣ? ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ?" "ꯀꯔꯤꯕꯣ? ꯁꯥꯎꯗꯤꯌꯦ, ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯌꯥꯝꯕꯨꯡ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯗꯥꯏꯅꯥ ꯍꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯒꯦꯠꯇꯒꯤ ꯆꯪꯂꯛꯃꯤꯟꯅꯔꯦ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯎꯏ ꯗꯥꯏꯅꯥꯅ ꯂꯨꯁꯤ ꯀꯣꯔꯧ ꯆꯪꯂꯛꯄꯗꯣ꯫ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯗꯨꯅ ꯗꯥꯏꯅꯥꯅ, "ꯂꯥꯛꯑꯣ, ꯆꯪꯂꯛꯑꯣ, ꯀꯣꯔꯧ ꯆꯪꯂꯣ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯆꯪꯃꯤꯟꯅꯩ꯫ ꯂꯨꯁꯤꯅ, "ꯃꯤ ꯃꯆꯥꯗꯤ ꯌꯥꯗꯦꯀꯣ, ꯇꯨꯃꯤꯟꯅ ꯌꯥꯝ ꯇꯧꯔꯝꯃꯤ ꯖꯥꯠꯅꯤꯅꯦ." "ꯌꯥꯔꯦ ꯅꯪꯁꯨ, ꯆꯪꯂꯣ ꯂꯥꯛꯑꯣ, ꯀꯣꯔꯧ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯤ꯫ "ꯂꯥꯛꯑꯣ ꯂꯨꯁꯤ, ꯃꯅꯨꯡꯗ ꯆꯪꯂꯨꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯀꯣꯔꯧꯗꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯗꯥꯏꯅꯥꯅ, "ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯍꯥꯟꯅꯗꯒꯤ ꯈꯔ ꯐꯔꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯀꯃꯥꯏ ꯇꯧꯔꯤꯅꯣꯕ?" "ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯑꯩꯁꯨ ꯈꯥꯡꯂꯒꯦ ꯈꯟꯗꯅ ꯑꯗꯨꯝ ꯈꯥꯡꯂꯕ꯫ ꯑꯗꯣ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯤ ꯀꯔꯝ ꯀꯥꯟ ꯇꯥꯔꯒꯦ?" ꯗꯥꯏꯅꯥꯅ, "ꯃꯊꯪ ꯊꯥ ꯍꯧꯔꯛꯄꯗꯣ ꯑꯗꯨ ꯇꯥꯔꯦ꯫ ꯀꯨꯏꯅꯒ ꯂꯩꯇ꯭ꯔꯦ, ꯑꯗꯨꯝ ꯉꯟꯅ ꯂꯦꯞꯁꯜꯂꯕ꯫ ꯑꯗꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯉꯟꯅ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ? ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ, ꯑꯩꯒꯤꯗꯤ ꯆꯤꯡꯂꯦꯝꯕꯤꯒ ꯅꯣꯏ ꯑꯅꯤꯇꯪꯅꯤ." ꯂꯨꯁꯤꯅ, "ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯒ ꯈꯟꯒꯅꯨ ꯏꯕꯦꯝꯃ, ꯅꯨꯡꯉꯥꯏꯅ ꯈꯜꯂꯒ ꯂꯩꯌꯨ꯫ ꯐꯖꯔꯒ ꯂꯩꯒꯗꯕꯅꯤ, ꯑꯃꯨꯛ ꯊꯤꯖꯤꯟꯈꯤꯅꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ, ꯑꯗꯨꯒ ꯌꯥꯄꯣꯠꯇꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ꯫ "ꯑꯔꯤꯗꯣ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ, ꯊꯦꯡꯖꯤꯟꯈ꯭ꯔꯗꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯤ꯫ ꯌꯥꯝꯃꯨꯡꯁꯨ ꯊꯕꯛ ꯆꯠꯀꯗꯣꯏꯅꯤꯅꯀꯣ, ꯂꯨꯍꯣꯡꯕꯗ ꯑꯣꯏꯅ ꯉꯟꯅ ꯂꯥꯛꯂꯒꯦ." ꯋꯥꯔꯤ ꯁꯥꯟꯅ ꯊꯣꯛꯂꯛꯃꯤꯟꯅꯔꯦ꯫ ꯗꯥꯏꯅꯥꯁꯨ ꯂꯩꯍꯧꯔꯦ꯫ ꯀꯣꯔꯧ, ꯂꯨꯁꯤ ꯆꯠꯈ꯭ꯔꯦ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯋꯥ ꯈꯔꯗꯤ ꯉꯥꯡꯂꯤ ꯍꯥꯟꯅꯗꯒꯤ꯫ ꯐꯨꯝꯗꯨꯅ ꯂꯩꯒꯦ ꯈꯟꯗ꯭ꯔꯦ, ꯊꯃꯣꯏ ꯃꯥꯅ ꯅꯨꯡꯁꯤꯔꯤꯕ ꯃꯍꯥꯛꯄꯨꯗꯤ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯜꯂꯛꯂꯦ, ꯅꯨꯡꯁꯤ ꯋꯥꯈꯜꯁꯨ ꯐꯥꯎꯔꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯅꯃꯛ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯕꯅ ꯑꯉꯟꯕ ꯑꯌꯨꯛꯇꯅꯤ꯫ ꯁ꯭ꯇꯤꯌꯔ ꯑꯗꯨꯗ ꯂꯨꯁꯤ ꯃꯅꯦꯝ ꯃꯀꯨꯒꯤ ꯆꯥ ꯄꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯀꯥꯔꯛꯄꯅꯤ꯫ ꯄꯥꯏꯔꯝꯂꯤꯕ ꯀꯞ ꯄ꯭ꯂꯦꯠ ꯑꯗꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯁꯥꯗꯣ ꯍꯥꯏꯊꯔꯛꯇꯨꯅ ꯃꯈꯥꯗ ꯇꯥꯔꯝꯃꯤ꯫ ꯂꯩꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, "ꯏꯕꯨꯡꯉꯣ, ꯃꯈꯣꯏ ꯁꯅꯈ꯭ꯌꯥ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯃꯧ ꯅꯨꯄꯤꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ, ꯑꯃꯨꯛꯇ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯤ꯫ ꯀꯣꯔꯧꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯨꯁꯤꯕꯨ ꯄꯝꯈꯠꯇꯨꯅ ꯀꯥ ꯇꯞꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯒ꯭ꯌꯥꯅꯦꯁꯣꯔ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ "ꯃꯃꯥ, ꯅꯆꯥꯅꯨꯄꯥꯁꯤ ꯃꯤ ꯑꯣꯜꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ? ꯋꯥꯈꯜ ꯈꯔꯗꯤ ꯂꯥꯛꯂꯕ ꯃꯥꯜꯂꯤꯅꯦꯍꯦ." "ꯑꯁ ꯃꯈꯣꯏ ꯁꯅꯈ꯭ꯌꯥ, ꯇꯟꯖꯥ ꯑꯁꯤꯗ ꯂꯥꯛꯎꯁꯦ, ꯅꯃꯧ ꯅꯨꯄꯤꯁꯤ ꯗꯣꯛꯇꯔꯗ ꯑꯝꯇ ꯄꯨꯁꯤ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯤꯄꯣꯔꯠ ꯂꯥꯛꯂꯕ ꯃꯇꯨꯡ ꯑꯗꯨꯗꯅꯤ ꯗꯣꯛꯇꯔꯒꯤ ꯀꯥꯗ ꯀꯣꯔꯧꯁꯨ ꯆꯪꯂꯛꯂꯦ꯫ ꯀꯣꯔꯧꯗꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯏꯉꯛ ꯍꯦꯛ ꯉꯛꯏ꯫ ꯂꯩꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯈꯪꯖꯤꯟꯅꯗꯕ ꯁꯥꯏ ꯂꯩꯁꯤꯅꯗꯤ꯫ ꯂꯩꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯨꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕꯤꯗꯣꯏꯔꯥ?" "ꯃꯥꯅꯦ." "ꯃꯥꯒꯤꯁꯤ ꯀꯩꯁꯨ ꯂꯨꯕ ꯀꯦꯁ ꯅꯠꯇꯦꯗ, ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ." ꯀꯣꯔꯧꯅ, "ꯗꯣꯛꯇꯔꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ." ꯂꯩꯁꯤꯅ, "ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯂꯨꯁꯤꯁꯦ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯗꯧꯔꯦ ꯍꯥꯏꯖꯕꯅꯤ." ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯀꯣꯔꯧ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ "ꯊꯦꯡꯀ꯭ꯌꯨ ꯗꯣꯛꯇꯔ, ꯊꯦꯡꯀ꯭ꯌꯨ. ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ. ꯉꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯩ ꯑꯅꯤ ꯁꯨꯗ꯭ꯔꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯣꯔꯧ ꯊꯣꯛꯈꯤꯕꯒ ꯂꯩꯁꯤꯁꯨ
ꯅꯪꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯖꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯁꯨ꯫ ꯌꯥꯝꯕꯨꯡ, ꯂꯨꯁꯤꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯀꯣꯔꯧꯁꯨ ꯂꯨꯁꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯨꯁꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯒ꯭ꯌꯥꯅꯦꯁꯣꯔ ꯂꯩꯃ ꯆꯪꯂꯛꯀꯦ ꯇꯧꯕ ꯑꯗꯨ ꯊꯣꯡꯖꯤꯟꯄꯥꯟꯗ ꯍꯦꯛ ꯄꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯊꯣꯛꯏ꯫ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯈꯧꯗꯦꯝꯂꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯟꯗꯣꯛꯏ꯫ ꯂꯩꯃꯅ, ꯗꯣꯛꯇꯔꯅꯗꯤ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯏꯕꯨꯡꯉꯣ? ꯏꯃꯥ, ꯂꯨꯁꯤꯁꯤ ꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯦ, ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯩꯃꯅ, ꯍꯥ, ꯀꯔꯤ ꯏꯁꯨ ꯎꯗꯧꯔꯦ ꯍꯥꯏꯕ? ꯑꯩ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯒ꯭ꯌꯥꯅꯦꯁꯣꯔ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯗꯨꯅ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯅꯣꯛꯂꯤ꯫ ꯂꯨꯁꯤꯅ ꯂꯩꯃ ꯀꯣꯔꯧꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯏ ꯑꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ꯫ ꯂꯨꯁꯤꯒꯤ ꯃꯃꯥ ꯁꯅꯥꯍꯟꯕꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯃꯆꯥꯅꯨꯄꯤ ꯄꯨꯈꯠꯈꯤ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨ ꯍꯪꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯆꯪꯂꯛꯂꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯆꯪꯗꯨꯅ, ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯗꯦꯗꯅ? ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯏꯆꯥꯕꯣ? ꯂꯩꯃꯅ ꯁꯅꯥꯍꯟꯕꯤꯗ ꯍꯔꯥꯎꯅ ꯄꯥꯎ ꯑꯗꯨ, ꯁꯅꯥꯍꯟꯕꯤ, ꯑꯩꯈꯣꯏꯁꯤ ꯏꯁꯨ ꯎꯒꯗꯧꯔꯦꯅꯤꯍꯦ꯫ ꯑꯩꯗꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯀꯌꯥꯗꯤ ꯍꯔꯥꯎꯔꯦ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯍꯔꯥꯎꯅ, ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯔꯦꯗ, ꯏꯅꯝꯁꯤ ꯑꯩꯈꯣꯏꯁꯤ ꯏꯁꯨ ꯀꯥꯏꯗꯣ ꯎꯗꯧꯔꯕꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯅꯔꯁ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯏ꯫ ꯂꯨꯁꯤꯒꯤ ꯗꯤꯆꯥꯔꯖ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯆꯦ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯝꯕꯔ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯗꯤ ꯀꯣꯜ ꯇꯧꯔꯛꯑꯣ ꯍꯥꯏꯗꯨꯅ ꯅꯝꯕꯔ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯦ꯫ ꯂꯣꯏꯁꯤꯟꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯒꯦꯠ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯦ꯫ ꯂꯩꯃꯅ, ꯁꯅꯥꯍꯟꯕꯤ, ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ꯫ ꯄꯥꯎꯁꯨ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯒ ꯆꯥꯛꯀ ꯆꯥꯗꯅ ꯍꯟꯕꯒ ꯌꯥꯔꯣꯏꯀꯣ꯫ ꯅꯨꯡꯁꯤꯔꯔꯣꯏ ꯉꯝꯗ꯭ꯔꯕ ꯊꯃꯣꯏ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯦ꯫ ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯃꯛ ꯉꯁꯤꯗꯤ ꯂꯦꯞꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯊꯃꯣꯏ ꯃꯔꯣꯜ ꯂꯣꯜꯂꯦ꯫ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯆꯪꯖꯐꯝ ꯀꯣꯔꯧꯒꯤ ꯊꯃꯣꯏꯗꯒꯤ ꯄꯤꯔꯦꯗ꯫ ꯊꯃꯣꯏꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯑꯋꯥꯕ ꯉꯁꯤꯗꯤ ꯇꯞꯅ ꯇꯞꯅ ꯂꯥꯛꯊꯣꯛꯄꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯊꯥ ꯀꯌꯥ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯨꯁꯤꯒꯤ ꯗꯦꯂꯤꯚꯔꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯂꯝꯃꯤ꯫ ꯌꯥꯝꯕꯣꯡ, ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩꯅꯥ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯃꯍꯥꯛꯄꯨ ꯋꯥꯅ ꯀꯧꯖꯔꯤ꯫ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯀꯣꯔꯧꯒꯤ ꯊꯃꯣꯏꯗ ꯑꯋꯥꯕ ꯆꯩꯅꯥ ꯑꯃꯗꯤ ꯐꯪꯂꯦ꯫ ꯅꯨꯡꯁꯤꯕꯤ, ꯅꯪꯕꯨꯗꯤ ꯏꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯒꯦꯀꯣ꯫ ꯃꯄꯣꯛ ꯁꯤꯃꯒꯤ ꯅꯪꯕꯨ ꯊꯥꯗꯣꯛꯂꯔꯣꯏ꯫ ꯄꯨꯝꯗꯨꯅ ꯊꯝꯂꯝꯕ ꯊꯃꯣꯏꯅꯨꯡꯒꯤ ꯑꯋꯥꯕ ꯉꯁꯤꯗꯤ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯨꯁꯤ ꯑꯣ.ꯇꯤ. ꯔꯨꯝꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯄꯥꯟꯗ ꯊꯥꯔꯤꯕ ꯆꯤꯌꯔ ꯄꯔꯦꯡ ꯑꯗꯨꯗ ꯀꯣꯔꯧ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯐꯝꯂꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯂꯪꯖꯔꯨꯔꯤꯕ ꯏꯔꯥꯜꯁꯤꯡ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨꯀꯣ ꯂꯨꯁꯤ꯫ ꯑꯁꯣꯝꯗꯁꯨ ꯗꯥꯏꯅꯥꯒ ꯋꯥꯡꯂꯦꯟꯒꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯔꯦ꯫ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗ ꯊꯃꯣꯏ ꯑꯗꯨꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜ ꯔꯨꯝ ꯑꯗꯨꯗꯒꯤ ꯂꯨꯁꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯅꯔꯁ ꯑꯃꯅ ꯇꯝꯅꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗ ꯁꯤꯟꯅꯔꯦ꯫ ꯀꯣꯔꯧꯅ, ꯗꯣꯛꯇꯔ, ꯃꯃꯥꯗꯤ ꯃꯁꯥ ꯀꯔꯤꯝꯇ ꯇꯧꯗꯕ꯭ꯔꯥ? ꯃꯃꯥꯁꯨ ꯃꯆꯥꯁꯨ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯄꯨꯊꯣꯔꯛꯂꯅꯤ ꯃꯃꯥꯁꯨ꯫ ꯀꯣꯔꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯆꯩ꯫ ꯁꯥꯎꯔꯒꯇ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ꯫ ꯃꯇꯝ ꯃꯥꯅ ꯑꯍꯣꯡꯕ ꯅꯥꯏꯕꯒꯨꯝ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯨ ꯑꯍꯣꯡꯕ ꯅꯥꯏꯔꯛꯂꯦ꯫ ꯍꯣꯡꯂꯛꯂꯤꯕ ꯀꯣꯔꯧꯒꯤ ꯋꯥꯈꯜ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯂꯩꯃꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣꯁꯨ ꯋꯥꯈꯜ ꯇꯥꯔꯕ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯂꯨꯁꯤ ꯃꯆꯥꯅꯨꯄꯥꯒꯤ ꯆꯥꯎꯝꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯨꯃꯥꯡ ꯑꯗꯨꯁꯨ ꯃꯤꯅ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯏꯃꯨꯡꯅꯤ꯫ ꯂꯨꯁꯤꯒꯤ ꯃꯅꯝꯃ ꯃꯃꯥꯍꯣꯏꯁꯨ ꯂꯥꯛꯅꯔꯦ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯐꯝꯊꯔꯛꯂꯦ꯫
Karai karai isudia. Is onthokna nungsireda. Mapa machet, mama machet haidunini malibase. Taurise yengun he, pikraba machina se. Ngangli hek tauradana, mamagi maikaidaga su yengine. Asomna taunamak thamoy nungda nungsiba ngamdraba mahakchu. Jangjafam pikre, nungsibi mahakkidamak leplage haiduna khalakle. Lucy koro machaga loinana imung ado ingna chikna laiminare. Writer gi mafamdagi wafam khara thambirakli. Mayam wari asi soikiba latkiba yawarbaso mayamna ngakpiyu. Isa ngamdaba maram oibana wari asi kitang telabra haina khanjay. Mathangki story da kitang hena nungaiba khara sangba ama poduna lakjage. Ngasidi matang aswaida achakwa wa may hairiba wari asi loishanjarage aswayangam yawarbaso mayamna ngakpiyu.